Himalayan chingsang asi chahi million humphuronggi mamangda mahousagi pambaina semlakhibani haina thajanarabasu tasengbadi chahi million chamri yankhirumgi mamangdagi chingjau asi semba haurakhrabani ahanbada chingjau asi samudragi irol nungda semba hauki amasung matung chahi khudingi centimeter 13 gi changda nongdol tamna inkhalaktuna hojik oiriba pibam masi oirakhibani chingdol da hojiksu samudragi potlam kaya marakta phangli nol oden kowa mioi amana ihan hanba oina kumja lising amaga chamapan kunga marida samudragi potlam sing chingthakta thenarakhibani maduna maram oiradana chingjau asi matam amada samudragi irol nungda leirami haibadu mayek sengna khangba ngamki Mount Everest kaya yamna wangbagi haibagi matangda chayetnaba kaya marum leiri China na chingjau asigi awangba meter 19,994 foot 19,8 ni haina phongdoklabasu Nepal nadi meter 19,994 foot 19,8 ni hairi China na hairibadi Singi awangbu onbada chingdol da pakpa ungi saruk da hulloidabani haibasini adubu marengi miyamnadi singi awangbu onbada ungi saruksu adumak jawhalli kumja lising ani tarada China amadi Nepal na yanaba ama poraktuna Mount Everest ki awangba meter 9,994 ni haina lepthoki adubu thijin humjinba kangbu amana kumja lising amaga chamapan Maudraga marida thengnarakpa matung inna chingjau asi chahi khudingi millimeter mari inchi 0.16 gi changda leptana asum wangkhalakni hairi American Millennium Expedition gi kangbu amana kumja lising amaga chamapan maudraga mapanda global positioning satellite device sizinaduna yengba matamda Everest ki awangba si meter 9,994 jangkhai foot 19,8 subna 35 oiramba thengnaki hojiksu chingjau asi asum leptana wangkhalakli mioi ayamana chingjau asigi maming Everest haina khangnarabasu Tibetan singnadi chahi cha kayagi mamangdagi komolangma haina khangnaduna lakli masigi wahan thokti chingi ima lairembi haibani amaromda Nepali miyamna sing asibu sargamatha haina mingongnari masigi wahan thokti atiyagi leba haibani hojikti ching asi Nepal gi sargamatha national park ki saruk ama oire tongan ba leibak singna tongan ba mingthon pinariba chingjau asibu Beatrice Xavier Andrew Swagan na Everest haina mingthon pikhibani Himalaya gi singsang ihan hana sabe tawkiba British team adubu lusingkhiba Indian Xavier General George Everest ki maming lauraga Mount Everest haina mingthon piki Colonel George Everest na hiram asida yaningdaba phongdokkhrabasu British team na kumja lising amaga chanipan humfuga mangada Mount Everest haina mingthon nasi official oina lauthokhi Everest ki singdol lomba haibasi sel jamna changba thorangni adubu singdol lomnaba thorakpa migi masingdi asum hengalakli kumja lising ani 12 da miyoi cha kayana chingdol lomnaba pareng sana leptuna leibagi photograph ama German chingkaroi Ralph Dusmo bitamna namlakhi kumja lising ani 13 gi me 18 da chingkaroi sing yaman khibadagi chingdol lomnabagi dama pung anirom ngainakhi Sumnagi numit ama khaktada miyoi chani kunchaga marina chingdol lomkhi adubu miyoi maridi sikhi